ngasi mayam gi mafam da explain tawraga tahan gaduriba movie asigi mamingna Wifelike haina kawi movie asi 2022 da release tawkhibani movie asigi wari khangdoklaga movie asi yeng matamda nungairoi maram orga movie asigi wari haidok tabida matam mangan dabida movie asigi explanation hauna batawrasi movie asigi horko matamda Wifelike koba company amabu uhalaklami mafam asida tawriba thabakna Android web singbu mafam asida makoina sagadoribani aduga mafam asida leriba Android web sing asibu leiraba tungda mapu uduna haiba thabak khodemak loinemak bang thokkodoribani haibadi mahaki damakta chana thangna thongbiba tan natana mahaki apamba khodemak Android web asidagi magna phangba ngamgodoribani mafam asida sarba Android web sing asida yengbu matamda tasing hingliba miyoiba singa yengbada karigomba amata khenaba leramde aduga karigomba Android web sing asigi mafamda Laikidraba Nupi amagi memory hapchanba targadi Laikidraba Nupi aduga chap manana mahaki matau mawong adu torokadoribani maram asina oraga pitribi asida miyoi lising kayana Android web asibu sinaba horaklami mafam asida leriba Android web sing asi miyoi baga kayagi matek managi haiba matamda organization kharanadi miyoi baga chap manabana maram oraga miyoi bana phangliba hak asigumna chap manana phangadabni haidana kholaw kaya malawraklami aduga organization khara amasu lerami makoinadi Android web sing asibu kidnap torba matungda makoibu free oina atopa mafam amada thadokhirami asomna kidnap toroga thadokpagi marakta yawriba organization asigi mamingna scare organization haina kaurami maram asina oraga Wifelike company aduna agent khara neklami maramdi kidnap toroga pukhraba robot sing adubu makoina mafam asida amuk hanna poraknabagi damaktani asom tawdra mangda oriba nupa asichu makoigi mafam asida thabak tawduna leba agent amani mahaki mamingna William haina kaurami agna mafam asidagi miyoi atopana kidnap tawkhraba robot kaya amabu mafam asida amuk hanna puraga laklami William gi thabak phajana tawba asibu ubada harawraduna company asigi CEO Marian kauba nupa amana William gi mafam dhariklami madudi nahak nangi nupi leite habagi karigumba awaba amata khalluraganu akoi company sina nahaki leikidraba nupi aduga masak chap manana amari mahaki memory adubu hapchalladuna nangi damta nupi ama semlabani akoina sarba Android web asina nangi nupi leikidraba aduga chap manana nangi nafamda nungsip olkani haina hariklami adugi matung tarakpadadi William su harawraduna mahaki CEO aduna offer torokpa Meredith anoba nupi adubu mahaki mayumda purga halaklami mayumda yaroklaba tungda mahaki nupi na hana selamba ariba dress sing adubu sechan biraduna Android web asibu mahakna activate tobirami mafam asida lakliba Meredith asik machada kaya hainadaba ma phaujarami maramdi mahaki mamingni mek kaubani adubu oiba targasu William na mahaki mafamda Meredith haina kaubagi damaktari adugi matungdi William na Meredith ki mafamda chatpa wangangba mahaki nupi na tawkhiba adugi matawgomna chap manana tambiraklami William na khanjarami madudi Meredith mahaki mafamda leriba Android web asi tapna loinamak tamba ngamlaklagani aduga mahaki laikhidraba nupi adugi matawgomna chap manana tarokpa asumna tarokpa taragadi kanana su khangba ngamlaroi mahaki mafamda leriba nupi asi Android web amani haiba aduga numit adugi nungdangi matam yorokpa matamda William Meredith Android web asika gabagap tawnaba haina taroklami maram asina oraga mahakna Meredith ki mafamda gabagap ki setting pumba on tawba taragasu William pasada nervous kharadi chacharami haibadi William Android web asiga gabagap tawbada amasada uncomfortable oiba kharadi adumak phaujarami Meredith William gi mataw asibu uba matamda mahakara confused chale haiba khangaklami maram asina oraga mahakna magi nupa William asibu themjanjarami haibadi ngasigi numidang asimadi makoi ani yamna nungaiba enjoyment adu phangba ngamnabagi damaktani matangchida William na pamlaklami madudi ngasigi numidang asimadi makoi ani phawang asimatangda punna tuminaba haibadu pamlami mahakna pamjaba taragasu Meredith harba nupi sidi Android web oibana maram oraga masana masa asibu charge tawnabagi damakta atopa ka amada chatpa darkar taraklami ka asida changlaba matungda mahak Meredith ariba aduna sinaramba hairbrush amadi diary amagasu thengnarami aduga ngaki matungda mahakna yum adugi mapala yengba matamda u anigi karakta mahakna yamna hainadaba mataw amakhak okherami tawriba mataw asibu uba matamda Meredith kyan taba ngamjaramde karino tawriba thodok asibu haira adubu mahak thodok asigi matangda karigumba ka hena khanjandabida adumak tomkhirami adugi makha tarakpa mathang numiki ayuki matamda Meredith William gi damakta breakfast sembirami asumna breakfast semdun larikanda TV da paw amakhak laklami paw asida miyoi khara protest tawdun larami protest tawba mayam asibu urbutungda Meredith na William gi mafamda hangaklami nahakti kari thabak tawbagi haina William na khumlaklami mahak agent amani miyoi simbu tiekta kaidabida senadun laiba haibasi mahaki mathawni haina khumlamlaga office da chatkhirami asum tawduna William chakhrabutungda Meredith yumda lehoba matamda mafam asida ariba Meredith aduna selamba dress mayam amadi makeup aduba masana masa matomta try tawjarami amaramdana William mahaki company asigi marup check kauba amaga makhoigi mafam asidagi kidnap tawkhraba robot mayam adugi matangda wari sanarami aduga makhoi mayam asina computer screen amda yengaklami madudi scare organization hariba company adugi ring master mahaki paw anoba lakbra laktabra haina aduga thiba yaba thirba tungda makhoi mayam asina scare organization adugi company adubu makhoina leifam thidokpa ngamlaklami mafam asidani makhoina Android web robot sing adubu kidnap tawraga thamliba asina
ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏꯅ ꯂꯩꯐꯝꯁꯨ ꯈꯪꯂꯕꯅꯤꯅ ꯋꯥꯏꯜꯗꯂꯥꯏꯐ ꯀꯝꯄꯅꯤ ꯑꯁꯤꯒꯤ CEO ꯑꯗꯨꯅ ꯋꯤꯂꯝꯒꯤ ꯃꯐꯝꯗ ꯊꯕꯛ ꯑꯃꯈꯛ ꯁꯤꯟꯅꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁ꯭ꯀꯦꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯐꯥꯔꯒ ꯊꯝꯂꯤꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯋꯦꯕꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯋꯤꯂꯝ ꯒꯥꯔꯤ ꯊꯧꯔꯒ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯋꯦꯕ ꯑꯃ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯣꯏꯗ ꯋꯦꯕ ꯑꯁꯤꯒꯤ ꯃꯉꯛꯇꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯀꯣꯝꯂꯕ ꯈꯨꯠꯂꯥꯏ ꯑꯃꯈꯛ ꯅꯞꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯋꯤꯂꯝꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯉꯛꯇ ꯌꯥꯎꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯁꯣꯛ ꯄꯤꯁꯜꯂꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯪꯊꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯉꯛꯇ ꯌꯥꯎꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄꯤꯔꯕ ꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯐꯝꯗ ꯋꯤꯂꯝꯅ ꯍꯪꯉꯛꯂꯝꯃꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯍꯧꯕꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯋꯤꯂꯝ ꯌꯥꯝꯅ ꯊꯨꯅꯃꯛ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯈꯔ ꯕꯣꯛꯁꯤꯡꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯋꯤꯂꯝꯅ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯐꯨꯊꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯆꯦꯛ ꯇꯧꯅꯕ ꯆꯪꯂꯛꯂꯝꯃꯤ ꯃꯐꯝ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗꯤ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯦꯟꯗ꯭ꯔꯣꯏꯗ ꯋꯦꯕꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔꯁꯤꯡ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯗꯤꯁꯀ꯭ꯂꯣꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯅꯤꯡꯈꯥ ꯇꯝꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯥꯗꯣꯛꯈꯤꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯤꯗꯅꯦꯄꯔ ꯑꯃ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯦꯟꯗ꯭ꯔꯣꯏꯗ ꯋꯦꯕ ꯑꯃꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯅꯝꯂꯨꯗꯨꯅ ꯋꯤꯂꯝꯒꯤ ꯃꯐꯝꯗ ꯀꯤꯍꯜꯂꯛꯂꯝꯃꯤ ꯋꯤꯂꯝꯅ ꯀꯤꯗꯅꯦꯄꯔ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯦꯟꯗ꯭ꯔꯣꯏꯗ ꯋꯦꯕ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯇꯥꯗ꯭ꯔꯕ ꯇꯨꯡꯗꯗꯤ ꯋꯤꯂꯝꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯒꯤ ꯁꯤꯟꯗꯅ ꯃꯦꯔꯤꯗꯤꯠ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯥꯔꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯕꯦꯗ ꯑꯗꯨꯗ ꯍꯤꯞꯊꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯆꯥꯔꯖꯤꯡ ꯕꯦꯗ ꯑꯁꯤꯗ ꯍꯦꯛ ꯍꯤꯞꯊꯔꯨꯕꯒ ꯃꯍꯥꯛꯀꯤ ꯗ꯭रीम मोड अदुदा चटखिरमी माकी ड्रीम मोड असिदा हेक चटपगा इदो कौबा नुपा अमगा थेंगनरमी इदो हारिबा नुपा असिना मेरिडिथ की ड्रीम मोड ता गाइड तौबीगदोरिबनी माकी अहानबा ड्रीम असिदा मेरिडिथ की मफमदा बर्थडे पार्टी अमखा उहलक्लमी बर्थडे पार्टी मफम असिदा मेरिडिथना चलुबा मतमदा विलियमना महाकपो फजना वेलकम तौबीरमी समना तौदुन लरिकान तांजा अदुदा लिडी कौबा एंड्रॉइड वेब अमा चंगकलगा डांस तौनबा हाइना हाइरक्लमी अदुगा ngahak jagoi saraba matungda लिडी हारबा नुपी असिना मेरिडिथ पो मार्क्स ओपा नुपा अमगा उननबगिदमता थारक्लमी मेरिडिथ ना मार्क्स ओपलिबा नुपा असिगे मफमदा नहा कनानो हाइना हांगक्लमी मेरिडिथ की वफम असिदा मार्क्स ओपलिबा नुपा असिना उचे अंगांग येकपा अमा उहलक्लगा हाइरक्लमी मसी उरबा तुंगदा नहाक पुनमक निंगसेंगमा ngamlaklagani हाइना हाइरक्लमी अदुगी मखा ताना मेरिडिथना नुपा असिगे मफमदा वहंग मखा ताना हंगबा नंगद्रिकांदा नुपा अदु मफम असिदगी थोखिरमी अदुगा अमरोमदना विलियम हारिबा नुपा अदुना मखोगी कंपनी दुदा किडनैप तौखरबा रोबोटसिंग अदुबु महागना टेक्ता कायदना पुबिरक्लमी अदुगा मफम असिदा पुरुक्लिबा एंड्रॉइड वेबसिंग असिबु अमुक हन्ना रिप्रोग्रामिंग सिंग अदु तौगदुरिबनी अदुगा कंपनी असिगी वेटिंग रूम दा फमलिबा ओडी अमदि महाका लोइनना फमलिबा रोबोटसिंग अदुना मखोना साइन तौरोदुना मयोय कया अमबु कौसलक्लमी तरुक्लिबा मतौ असिबु विलियमना उबा मतमदा महाना खलक्लमी मदुदि मफम असिदा लेरिबा रोबोटसिंग असिदि मको खरा बेरा कारबा गपा गप याना पामजबा ngakतनी हाइना मरम असिना ओरगा मखोय सिंग असि मफम असिदा अमुक हन्ना नौना रिप्रोग्राम तौनबगिदमता पुरक्लिबनी अदुगी मखा तारकपा मथंग नुमित के अयुक्ता मेरिडिथना ड्रीम मोड अमुक हन्ना चटप मतमदा इदोगी मफमदा मार्क्समैन अदुगी मतांगदा वरी लिरक्लमी अदुदसु नतना इदोगी मफमदा महागी पामजबा हॉबी लिस्ट अदुबो इथोक्लगा पिरक्नबा हाइना पाउ पिखिरमी इदोना मतांग असिदा मेरिडिथना पामजरबा हॉबी खुदेमक लिस्ट पुंबा पिरक्लमी अदुगा महागना हाइरक्लिबा हॉबी मयाम असिगे मरक्ता फी टेलरिंग तौबा फी तुबा ताइबगी लिस्ट यारोक्तबा अदुदा मेरिडिथ इंगक ngakchirami मरमदि मेरिडिथना ड्रीम मोड चलुबा अदुगी हेक हलक्पगा महाक टेलरिंग तौबगी वखलदा ngaudुना लैरिबनी अदुगी मतुंगददि इदो हारिबा नुपा असिना मेरिडिथ की कोकता फी टेलर तौनबा फाइल अदुबो अमुका इंस्टॉल तौबिखिरमी अदुगी मतुंगदि ड्रीम मोडतगी मपादा थोलक्लबा तुंगदा मेरिडिथ हगोटलदुना फी अमा पायरदुना येतुमना तौरदुना महागना नुपा अमना पिरक्पा उचे अगांगबा अदुगी डायग्राम बो महागना फी अदुदा हक्लक्लमी अदुगी मतुंग ngahak लेरगा साइकिल थरोदुना महाक मपाला कोरुनबा हाइना थोलक्लमी अदुगा साइकिल असम थौदुना लाकपा मतमदा लुसी कौबा नुपी अमा सोरोगी मयादा लेपतुना लेरमबदा लुसी बो कन्नब होनाबदा महाकी साइकिल अदु माताइरोमदा थौजनखिरमी लुसीना मेरिडिथ की मफम हाइरक्लमी मदुदि नहाकी नफमदा मतम यामना सांगना लेते मरम अदुना ओरगा नहाक यामना थुनमक पुनमक निंगसंग मंगम ओयो हारमी असिका हारमलबा तुंगदा लुसी मफम असिदगी थोखिरमी मयाम वरी असिबो करिनो कदाइदा समनरिबनो हाइबा कन्फ्यूज चटपिरमगनी हाइबा आइसु खंगजे अदुबो मूवी असि तमना तमना अदुमक यंगबियु मूवी असिगे मखा ताबदा वरी पुनमक लोइनमक यावरिबनी अदुगी मतुंग तारकपा मेरिडिथ युमदा हलक्लबा तुंगदा ngasi थोखरिबा थोदोक अदुगी मतंगदा विलियम की मफमदा वरी पोमा लिरक्लमी विलियमना मेरिडिथ की मफमदा खुमलक्लमी मदुदि नाहक लुसीने हारकपा वा अदुदा कया का हेना खंजलुगनो मागति अंगावबी अमनि हारक्लमी मखोइदि एंड्रॉइड वेब सिंगबु यामना साउरिबनी मरमदि एंड्रॉइड वेब सिंग असिना मखोइगी नुपा सिंग अदुबु मुल्ले हाइना खल्लिबनी हारक्लमी अदुगा मखा तारकपा मथंगि सिंदरा मेरिडिथ मखोइगी युम मनाक्ता लैरिबा पाट अदुदा येंगनबा हाइना थोलक्लमी मफम असिदि विलियम की हाना लेरंबा तसेंगबा महाकी नुपी अदुगी ख्वाइदगी फेवरेट ओइबा जगह अमनि मफम असिदा मेरिडिथना यामना नुंगाइना येंगदु लेंबा असिबु उबा मतंदा विलियम महाकी हौखरबा पुंसी वारी नुंगाइबा सिंग अदुबु हंगनिंग सेंगलक्लदुना अहान बोइना महांगा मेरिडिथ की मफमदा मेक हाइना कौरक्लमी
हाइबदी महाकसु महाकी मनाक्ता लेरिबा एंड्रॉइड वेब असी महाकी नुपी मगनी हाइना खंजाबा हौरक्लबनी अदुगी मखा तरकपा मथंगी सिंदना मेरिदिना फी अमदा लोन की उचे अंगांगबा येकपा अदुबो विलियम की मफमदा येंगलक्लमी फी असिबु उरबा तुंगदा विलियम न खुमलक्लमी नाहकती टेलर तौबगा यामना हाइना असुमना हाइबा तारगसु महाकी मसक मतौ असिबु उबो मतमदादी अखोइना खंगलमी मदुदी विलियम न हारिबा सि ओइदबा nganglibani mahang asomna haribagi maramso makha tabada mayam punna khangminnagadoribani adugi makha tarakpadadi Meredith mahaki charging bed aduda heptharaklami aduga Meredith aseng maduna iramba diary amabu paraklami diary asida Meredith ki love story asibu parbo matamda Android wife asi khara makai emotional oraklami adugi matung tarakpadadi Android wife Meredith asina William gi hanagi nupi laramba adugi matangda amukena khangninglakami maram asina oraga mahaki charging bed asida hepladuna mahaki self exploration mode adubu on taroklami adubo mahaki self exploration mode asibu mahana on tawba ngamjramdi adugi matungdi Meredith dream mode oina on tawkhirami mahaki dream mode asida lakla butungda ido gyan taba ngamjramdi mahaki file khara karigidamta on tawba ngamdribano khanbada adugi matungdi ido na Meredith ki mafamda Meredith ki files kaya ama yenghalaklami aduga mayam asigi maraktagi Meredith na random file amakak bukhalaklami adugi matungdi mamangi matamda thokraba thodok Meredith ki tasengba wari adubu uhalaklami mafam asida Meredith bench amada phamlaga larik paduna leijirami sum tawduna phamdur larigan tanja aduda William gi mahuta marks upa nupa ama bullaklami pa asina Meredith gi masadu bu paraduna haraklami akoi gi haukraba thodok khudimpak mafam asida gi haurakhibani haina aduga khangawduna present gi senda dream mode gi mapalda tholaklami aduga matang sida mang orami madudi William na magi masadu da paiduna leiba thengnarami aduga Meredith na William gi mafam haraklami madudi mahang na yamna nungaitaba mang amakhak manglure haina adugi matung Meredith phamungda thiptuna lerikan tanja asibu lauruduna William na Meredith na lon kiba angang uchek machogi phi adubu mapala tholaklaga dustbin manungda hapchan kirami aduga William mahagi manakta laklaga tongkhraba matungda Android wife Meredith asina asengba leramba Meredith adugi diary paaba horaklami aduda sunnatana ariba Meredith aduna kaplamba mahagi video kaya amasu yengaklami mahagi video asida ariba Meredith adu mahagi lover amaga loinana ten amagi manungda laminaba uraklami adugi makha tarakpa mathangi numita William gi mafamda anoba tax amaga amuk sinaraklami handagi tax asisu kidnap tawkhraba Android wife sing ajubu mafam asida amuk hana purakadabani adugi matungdi William robot leriba building aduda laklami mafam asida yaroklaba tungda mahang urami madudi Android robot adu mafam asida counter da phamduna thabak tawdur leba thengnarami mafam asida leriba robot asinadi mahak miyoiba amagi matawgomna hingnabagi damakta maming amadi mahagi masak mataw khara khongdoktura leba thengnarami William na nahak mafam asida karigidamakta leribro haina hangluba matamda robot asina khumlaklami madudi mahako mafam asida kananasu pharaga purakkiba nati mafam asida aina isana pamna lakhibani haina khumlaklami adubo robot asina harakliba mafam asibu William na tabam tamda thajaba ngamjarapte mahana khalami madudi robot asi reprogram choidana nongna tarumlagani haina adugi matungdi William na robot asibu mahaka lunana makhogi Wifelike company aduda chatnaba haraklami robot asina khumlaklami ai nangan mafam aduda chatkadabai saru ai sikibna hena phai haraklami asomna hairamlaga yamna thunamak mahak thono adugi chongtharga mahaki thawai thakirami aduga amaromdana akhone urami madudi Meredith na leriba yum aduda Lucy tumina changlaga mahaki ka aduda phamduna lerami matang sidaju amuk ana Lucy na Meredith ki mafamda marks upa nupa aduna nangbu personal oina unaba pami haina haraklami aduda sunnatana Lucy na Meredith ki mafamda haraklami madudi William na nangi na phamda scare organization adugi matangda oidaba nganglibani matang sida Lucy na khangami madudi Meredith hariba nupi asina hauji mana ngangliba sing asi punamak loinamak record tawribani maram asina oraga mahangna William gi damakta message amusu harami mahangna William da harami madudi Kenny hariba nupa aduna nangbu amuka na unaba pami haina asi khaktamak hairamlaba tungda Lucy mafam asidagi thokirami aduga amaromdana William ate akai khara thoklaba robot adubo mahagi company aduda purga halaklami adubo mahak wakhalda chamamnaba kaya amadi phawrami Android wife asina karigi damakta suicide tawninglibano asomna mahangna matha sadun lariga tanja aduda TV da Android angang singi advertise taroklami pa asida haraklami madudi makhoina sariba Android angang sinasi kaidonungda chawa helaroi daba angang ngaktari tawriba thodok amadi tariba pawmaya masibu taba matamda William gi wakhal amuk hena matha sarklami maram asina oraga William yamna thunama company asigi CEO Meredith ga unaraduna makhoina siliba thorang asike matangda wari hangaklami haibadi Android aduna karigidamta suicide tawba pamnaklibano matang sida Meredith haraklami robot adugi mafamda reprogram tawbada soibadagi mahangna tawningliba thodok adu pangthokpa ngamaktabadagi asumna tawba orangani haina masidi accident ama khaktani masida nahak wakhal nungaitabagi mathau karigomba amata leite haraklami amaromdana Meredith mahang lariba yum aduda hana laramba ariba Meredith ta sengba adugi love story diary amasu lokthoknaga makhatana paraklami diary asida irami madudi mahaki nungsinaba nupa aduga mafam asibu thadoklamdaga chenkhiba pami haina aduga matam kharagi tungda amukasu Meredith aduna mon amada uchek angangba adugi mayekpo yelaklami aduga ngahaki matungda William halaklaga Meredith na taromliba mataw asibu ubam matamda thamoida yamna sauningba ma phawraklami
ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯦꯔꯤꯗꯤꯠꯅ ꯋꯤꯂꯤꯌꯝꯒꯤ ꯃꯐꯝꯗ ꯂꯨꯁꯤ ꯂꯥꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯁꯦꯠꯅꯥꯅ ꯇꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯨꯁꯤꯅ ꯋꯤꯂꯤꯌꯝꯒꯤ ꯃꯐꯝꯗ ꯄꯤꯔꯝꯕ ꯃꯦꯁꯦꯖ ꯑꯗꯨꯕꯨꯁꯨ ꯌꯦꯡꯍꯜꯂꯛꯂꯝꯃꯤ ꯂꯨꯁꯤꯅ ꯄꯤꯔꯝꯕ ꯃꯦꯁꯦꯖ ꯑꯁꯤꯕꯨ ꯄꯥꯔꯨꯔꯕ ꯃꯇꯨꯡꯗ ꯋꯤꯂꯤꯌꯝ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯝꯅꯃꯛ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯋꯤꯂꯤꯌꯝꯅ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯖꯦꯛ ꯑꯗꯨꯕꯨ ꯃꯇꯦꯡ ꯈꯔ ꯄꯤꯅꯕ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯖꯦꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯅ ꯀꯦꯅꯤꯒꯤ ꯃꯐꯝꯗꯒꯤ ꯃꯦꯔꯤꯗꯤꯠꯄꯨ ꯀꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯦꯔꯤꯗꯤꯠꯀꯤ ꯗ꯭ꯔꯤꯝ ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯈ꯭ꯔꯦ Meredithna dream mode hek chatpa khudingi makoina Meredith ka connect tawba ngamwe haraklami adugi matungdi Jackna Williamgi mafamda haraklami madudi makoina Kenny gi lefam adubu khangdokpa ngamnabgidamta akoi su yauna Meredith ki dream da akoi su chataba yararoi haraklami maram asina oraga ayhak nangni computer knowledge adugi mathau tai harami aduda su natana Jackna makhatana haraklami madudi Meredith haraba nupi asi dream mode ta chaliba adu taibangda su punamak phawribani karigomba maki dream mode aduda asokpa yawba targadi maki taibangi punchi present gi mahingda su asokpa adu nangadoribani harami adugi matungdi Jack amadi William manaraduna Kenny gi lefam khangdoknabagidamata makoina Meredith ki dream adubu makoina computer skill amda yengru lerami aduga matang sida akoina urami madudi Meredith ki handamuki dream asidi ido aduna maki sak adubu lotnabagidamata Halloween gi pumpkin gi masinarami adugi matungdi Meredith masamak oina skeleton gi dress sel aduna akiba mafam amada thajalaklami mafam asida magai khudima kiyemu matamda akibagi matau ngaktani asom tawdra mahana yamna kina pakhatna leirikan tanja aduda marks upa nupa adu maki mamangda tholaklami aduga mapalomdana Jack amadi William Meredithna uriba punamak mapalagi computer screen amada uduna lerami Meredith ki mamang aduda marks ulgi nupa adu ngasidi khangawdra maki mamaida ubliba marks adu lawthuraklami matang sida Jack amadi William na khangaklami madudi marks ublaga lakliba nupa asidi Kenny oiduna lerami aduga Kenny na Meredith ki mafamda address ama piraduna mahakpu mafam aduda unanaba laknaba haina pau pirami aduga dream mode asidagi mapala tholaklaba tungda Meredith ki mafamda William na Kenny ki mafam adubu kadaidano haina hangaklami adubu Meredith William na hanglakba ohang asige pakhong karigomba amata piraklamdi adugi matungdi William masamak oina Kenny na piramba address aduda masa direct oina chatkirami adubu mafam asida laklaba tungda William amadi mahaki temna marks upa murti amakhak natana karigomba atai khanamasu phangma ngamjaramdi adugi matungdi karigomba yumda khudongkiba khara tholom lagadra khaladuna William yamna thonamak yumda halaklami adubu Meredith tekta kaidabida adumuk mafam asida phamduna leiba thengnarami Meredithna William gi mafam haraklami madudi miyoi amana yum asigi thongda thilambani adubu aina yum asigi thong hangdoklaga yengluba matamdadi kanasu leiramde harami adubu dari amakhakti taadun lerami dari asi nahaki damakta pirambani adugi matungdi Meredithna William gi mafamda thongliba tholok wathok mayam asigi matangda mahaki mafamda explanation taroknaba haina haraklami matang sida William na Meredith gi mafamda wari leraklami madudi Kenny amadi scare organization sing aduna mahaki taseng leramba hanagi nupi Meredith adubu makoina terrorist attack ta sinnabani maram asina oraga phattaba sabak sing adugi memories di aina nangi memory adugi lawthokrabani haibdi nangna miyoi sing adubu mara leitabida loina hatkiba adubu ningsangladuna nahak nasana nasabu wakhal nuwaitabi phammaga leibadu pamdabagi damaktani asomna mahangna Android web asida oidaba kaya ama ngangjalami adugi matung tarakpadadi William na Jack ki phamda call toroklami aduga harami madudi Kenny na Meredith ki makokta yawriba memory asibu hack tawkhre maram asina oraga akoina tawba thabak kudimak mahangna loina khangmangam le harami maram asina oraga makhatana William na haraklami madudi Meredith ki function asi reprogram tawdaba yaroi maram aduna company aduda soidana makki aina puraga laklagani harami adudu natana mahangna Jack ta request tawjarami madudi mahak amuktang oina Meredith ki dream aduda mahak su yauna punna amuktang chatluge aduga Kenny bu phaba ngambari inge harami adugi matungdi Jack na Meredith ki mafamdagi dream mode adubu William gi mafamda su connect taroklami adubu hojiki matam asidadi Meredith ki battery asi low oidon lerami maram asina oraga William na Meredith ki mafamda haraklami madudi nahaki battery adu karigumba 10% khaktama ngai kiba taragadi nahak na sana tomta aduma khawgala o harami nang hek makeup tholakpa matam aduda aisu soidana makeup tholakani harami adugi matungda dream mode on taroklami dream mode hek on tawbaga Meredith jungle amada taadun lerami mafam asida Kenny changaklami Kenny hek changlakpaga William su nakandagi Meredith ki manakta changsilaklami aduga William na Meredith ki mafam asidagi chen kenaba haina haraklami mahana chialaga somlak loduna thong ama hangtoklaga changlobo matamda mahana yan hana tholakiba birthday party aduda ordi amadi makoi mayam pulami amoromdana William Kenny aduga yamna tamthiba mongda phunaraklami aduga makoisu phunaraduna birthday party adu maktadu yauksalaklami mafam asidi hanadagi Meredith na leriba mafam adu oigedoribani adugi matungdi mafam asida Kenny amadi Meredith amuka thengnaba matamda Meredith ki mafamda hawkraba punchi wari sing adu amuka na ningsangna baharaklami asida sunatana mahana William ki mafamda su haraklami nangna tawningba honaningba kayama hono noma natraga nomadi Meredith ki memory noma soidar halakani harami adugi matungdi William na Kenny ki thawai asibu lawthoklage haina tawduna lerikan tanja aduda Meredith ki battery adu 10% da yaroklami maram asina oraga mahak dream mode adugi mapala tholaklami Meredith na tholakpa asida William su mapala tholaklami adugu Meredith na tarokliba thawrang asida William yanmak sauningklami haibdi mahana Kenny adu hatkadabagi second amakhakta ngairobani adubu tawriba thodok asigi matangda Jack William ki mafamda yamnamak sauninglaklami
हाइबदी विलियम जेक की मफम हायरमने मदुदी केनी की मफम वरी खक्तनी सागदोरिबसे अदुगी मतुंगदी जेक ना विलियम के मफम हायरक्लमी मदुदी आई अमुक हना नंगे नमुक्तनी हायना मतेंग तौररोय हायना असिका खायरमलबा मतुंगदा जेक मफम असिदगी थोखिरमी अदुगी मतुंगदी विलियम ना मेरिडिथ की मफम हायरक्लमी मदुदी नाकी मेमोरी अदु कोइना रिसेट तौदबा याररोय हायना लेरिबा मयाम पोंबा असि नाक अमुक हना पुनौना पुनमक लोइनमक तमलो हारमी अदुबो मताक्सिदा मेरिडिथ ना विलियम की मफम हायरक्लमी मदुदी आइगी कोकता यारिबा मेमोरी सिंग असिदी नाक अमुक हनादी कक्थत पीरगनु हायना अदुबो मेरिडिथ ना रिक्वेस्ट तौजरपा वफम असिबो विलियम ना मवा लोबी दबिदा मागी मेमोरी अदुबो रिसेट तौनबगिदमता कंपनी अदुदा पोरक्लमी कंपनी असिदा अमुक हना मेरिडिथ पु पुरक्लबा तुंगदा वेटिंग रूम असिदा लेरिबा रोबोट मयाम असिना मेरिडिथ पु यामना फजबा मौंगदा वेलकम तौबिरमी मताक्सिदा ओरियो हारिबा रोबोट अदुना चंगसलगा मेरिडिथ की मफम हायरक्लमी मदुदी मागदी रिसेट तौद्रिबा थबक अदुदगी ngaktokpa ngami haina अदुदसु नतना मागना हालमी मदुदी एंड्रॉइड वेब सिंग असि अमना अमगी मफमदा पाउ लोइनमक शेयर तौनबा यारिबनी हाबदी मकोइना वाइफलाइफ कंपनी हारिबा असिबो शट डाउन तौनबा होनबदा अमदी रिंग मास्टर स्क्वायर ऑर्गेनाइजेशन अदुगी मपु मतेंग पांगबा पामबगी दमक्तनी ऑडियोना हारक्लमी मदुदी रिंग मास्टर हारिबदु टेररिस्ट कुंबा करिगुंबा अमतन नत्ते महाक्ति यामना फबा एंड्रॉइड वेब सिंग असिबो किडनैप तौरगा पुरगा निंखा तमा मफम अमदा हिंगनबा पामबा मियोय कया अमनि हारक्लमी मता असदा मेरिडिथ ज्ञान तारकपा ngamlakmi मदुदी ऑडियो हारिबा रोबोट असि मफम असदा लेरिगा मफम असदा नौना रिसेट तौनबगिदमक्ता पोरकपा रोबोट सिंगी मफमदा एडवाइस कयामा पीरदुना मखोय म्याम पुनछलदुना निंखा तंबा फंगनबा होनरिबा मियोय अमनि हाइबा अदुगी मतुंगदी महाकना हारक्लमी मदुदी मियोयबा सिंग असिना अखोयगी कोकता यावरिबा मेमोरी सिंग असिबुदी मुथतपा ngami अदुयबा तारगासु अखोयना अपामा मगलान अदुबुदी मखोयना मंगन मंगमलोय हारमी अदुगी मतुंगदी मफम असदा लेरंबा रोबोट खुदिमक मखादा लोयनमक हिपथाखिरमी अदुगा अमना अमगी मफमदा मखोयगी मकोकता यावरिबा मेमोरी सिंग अदुबो शेयर तौनबा हौरक्लमी असमना तौदुल लरिकान मातांग सिदा मेरिडिथ मागी रिमोट अदुदा चलगा इदोगी मफमदा हारमी मदुदी हौजिक हौजिक मागी मफमदा यावरिबा मेमोरी सिंग असि पुनमक सेव तौरगा रैंडम फाइल अमदा हापचलगा थम्मो हायना अदुगी मतुंगदी मफम असि लेरिबा साइंटिस्ट खरा लाक्लगा मेरिडिथ बो पुरगा रिसेट तौनबा हायना पुसन खिरमी अदुगा अमरोंदरा लुसी यामना ममल लेरबा पेन ड्राइव अमा पायरगा जेके मनाक अदुदा लाक्लमी मफम असि लेरबा मागी एंड्रॉइड वेब अदुदा जेके मफमदा सिननबा हायना पिरमी अदुगा जेक ना मागी मयुमदा हलगलबा तुंगदा मागी एंड्रॉइड वेब असिना लुसीना पिरंबा पेन ड्राइव अदुबो सिनरमी अदुगा मखा तारकपा मथंगी सिंदा मतम खरा हौखरबा तुंगदा मेरिडिथ अनोबा अदु विलियम ना मागी मयुमदा पुरगा अमुक लाक्लमी अदुबो मतांगसिदा मखोय अनिगी मफमदा यामना तुमिना मसक खंगदबा मियोय अमना येंगक्लमी सेंगबगिदी मफम असि लेरिबा मेरिडिथ असि ममांगना महांगना तौखिबा रूल सिंग अदु लोइनमक निंगसिंगलिबनी अदु पुनमक ओइबा तारगासु महाक मफम असिददी करिगुंबा अमता खंगदबगी मतौगुमना तौरक्लमी अदुगी मतुंगदी विलियम ना ममांगदा तंबिखिबा मेरिडिथ की मफमदा ताकपिखिबा अदुगुमना हन्ना हना वाहिसिंग अदुबो ताकपिरक्लमी हाइबदी हंदमुकी मेरिडिथ असि अमुक हना फजना ज्ञान तानबगिदमक्तनी असमना तौदुल लरिकान तांजा अदुदा जेक फाइल अदुबो पुरगा विलियम की मनाक्ता चंगक्लमी अदुगी मतुंगदी विलियम ना मेरिडिथ बो मागी कादा चंगखिरबा हायना थाजनखिरमी अदुगा मतांगसिदा फाइल अदुबो थमलबा मतुंगदा जेक ना विलियम की मफम हारक्लमी मदुदी अई पुनमक लोइनमक खंगमंगमले हौजिकती मेरिडिथ हारबा नुपी असि नंगी नुपी छोंगोय ओइरमदे हायना असिदसु नतना मेरिडिथ की बॉयफ्रेंड केनी अदुबुसु नांगना हातबा ओइदुर लेरमी हौजिकती मरम असिना ओरगा नंगना केनी बु हानिंगलिबनी केनी बु हौजिक फावबा थीबा फंगद्रिबनी हारक्लमी माना थीबा फंगद्रिबगी मरमदी केनी अदु हौजिकती मेरिडिथ अदुगी वखल खक्तमक्ता हिंगदुना लैरिबनी असम तौदना केनी बु विलियम हातकिबा मर्डर केस असिगा मरी लैनना विलियम बु फानबनी हायनुना जेक मनाक्ता चंगसलक्लमी अदुबु तांजा अदुदा विलियम ना नोमय अमा लौथोरकदुना जेक बु नोमयना कापलुदुना मफम असि मक्तदा हातोखिरमी अदुबो मतांगसिदा मेरिडिथ थोलक्लदुना विलियम ना जेक की मफमदा तौरिबा थोदोक मयाम असि महाकसु लोइनमक उदुना लेरमी अदुगा मतांगसिदा विलियम की मफमदा मेरिडिथ हारक्लमी मदुदी नखोय अनिना गसी वरी सानरिबा पोंबा आइदी ममांगे मतमदगी लोइनमक खंगबा ngamle हाइबदी ममांगैगी मतमदा मेरिडिथ हारिबा नुपी अदुना मागी प्रोजेक्ट अमा लोइसन्नबगिदमक्ता विलियम ना लरिबा युम अदुगी थोंगदा थिलकपनी मतम अदुदा विलियम ना मेरिडिथ बो अहान मोइन ओखिबनी मतम अदुदगी मेरिडिथ बो विलियम ना यामना थमोय सेंगना पामजखिबनी मरम असिना ओरगा विलियम ना मेरिडिथ बो मतम खुदिंगदा सेनदुना लेरखिबनी अदुगा नोमदी तंजा येंगलुदुना मखोय अनिबो पुन्ना विलियम ना फाखिबनी अदुगा विलियम ना मयामगी मफमदा पाउ संदोखिरमी मदुदी मेरिडिथ हारिबा सि रोबोट किडनैप तौबा अमनी अदुगा केनी असिना किडनैपरनी हारमी अदुगी मतुंगदी विलियम ना मेरिडिथ की मफमदा सोक चटपा नेक बेड अमा सिजनबिरमी असोम तौदरा मयाम उबा मतमदा मेरिडिथ असि रोबोट मानबगिदमक्तनी अदुगा रोबोट बु किडनैप तौदुना लेरंबा केनी अदुबुना विलियम ना हातोखिरमी अदुगी मतुंगदी मेरिडिथ ना विलियम की मफमदा हारक्लमी मदुदी डायरी अदुदा इरिबा नुंसिद्रबा वारी बेंचदा फमबगी मेमोरीदा मसक उबा फंगखिदबा मार्क्स उप नुपा अदुगा 10 मनुंगदा वीडियो नमखिबा अदुसु केनी अमदी मेरिडिथ मखोय अनिगी लव स्टोरी की वारी ngaktani मतम अदुदा विलियम ना केनी बु हातोकलमदगा मेरिडिथ बु मागी मयुम अदुदा पुरक्तगा मागी नुपी ओइदुना मखोय अनि नुवाइना हिंगबा पामलमबनी अदुबो मेरिडिथ मागी नुसिबा बु हातपिखिबा अदुना मरम ओरगा विलियम की मफमदा यामना मक साउनिंगलमी
Maram asina oraga makhoi ni adumak saunaduna lerami. Maram asina oraga William chu khangma ngamlaktabadagi uchek angangba yekpa mon amana Meredith ke makokta namsalladuna mahakpu hatokkhibani. Hatokpa lorba matungda Meredith ke makota khudok amakak sisinbirami. Maramdi mayamna uba matamda makhoi ani asi matai manau manabagidamaktani. Meredith laikhidrba tungda mahakna Meredith ke masa asibu Android web to onthokkhibani. Aduga Android web asigi mafamda mahakna pamjaba memory khaktamak hapsallami. Dabo hojikti mahakna tawkhriba thabak mayam adu asengba robot ke Android web Meredith asina punamak phongtroppa matamdadi William yamna makkijaba amadi pakhatpa phorklami. William pungak ngakhirami Meredith asina wafam sing asi mataw karamna khanglamdibano. Matang sida William na Meredith ke mafamda haraklami madudi ainadi hotna khibni nangbu nungaiba punchi ama hingba phangnabagidamaktani haina. Haibri na kaidonungda hanubasu hanuraroi aduga anabasu phawrur harami. Aduda sunnatna aigi ifamdagi nangidamaktani haibda unconditional love adusu phangma ngamgodoribani harami. Adugo mahakna asomna nungsinaba haiba taragasu Android web Meredith asigi mafamdadi karigumma khenaba amata lerami. Maramdi Android web asina mahaki laikhidraba boyfriend Kenny amadi mahak masagi damaktani haidura laman khumba pamlaklami. Maram asina oraga Android masagi manungda yaruba energy pumba mahakna full laikhalami. Aduga mahakna William bu tamthiba mongda putharaklami. Aduga matangsida mahakna yamna ngakpa wafam amakak phongdoroklami. Madudi mahak asi scare organization hariba mafam aduda leiba ringmaster aduni. Mahakna ni Android web sing asibo ningkha tamanbagi thabak pangthokliba adu. Mahak masamagna ni Kenny gi marks adubu opsallaga mahaki dream motor lakiba aduso. Haibadi mahaki mateng tawba phangnabagidamaktani. Aduga Meredith ke missionna mahaki thabak tawriba asi punamak record tawba aduni. Haibadi mahakna tawriba sing asi miyoiba atopa singdasu uhallaga knowledge uhannabagidamaktani. Adugi makha tarakpa present gi sendana Android web Meredith asina yamna kanna phamdarakladuna William gi mafamda yawriba khulai adubu thudeklami. Karamba khulai no haibadi mayamna dum ubada khangbiramnagani. Aduga Meredith asina Kenny amadi ta sengba Meredith adubu ningsangladuna mahaki mafamda angang uchek yekpa mon amana nansalaga hatkebagi matawgumna mahakna William gi mafamda su nansalaklami. Asom tawduna William bu halaba matung mahakna mafam asigi thoklamdagi matamda mahaki makhutta silver ring adubu loktoklaga mafam asida thambirami. Adugi matungdi mafam asidagi thokraga Meredith mahakna hangtokliba scare organization aduda mahaki team ga punna lakminnarami. Aduga mahakkumna ningkha tamlaba robot mayam asigi mamangda mahakna wasaklami. Madudi mafam asil leriba Android web sing asibo kaidongungda reset amuk hana tawroi haina. Amaromdana Wifelike company aduda makhoigi agent William adu laikhidabagidamta awaba phongtoklami. Aduga wasaklami madudi agent adubu halamba miyoising adu soidana magi pharga dandi pigani haina. Aduga William bu halamba miyoising adubu thinabagidamaktani haidana William ga masak chamanaba robot amada sinarami. Robot asina tholokpa haraklami nahak ready da leiro ai yamna thunamak laklagani haina. Aduga amaromda Meredith aduna computer screen amada yenglaga haraklami madudi aisu ready da leire nangna laklingma matamda laklo haina. Asom tawdana movie asigi wari matangsida loisen kirami. Wari asida twist kaya ama yauribani mayamna gyan tana tapna dong yengbiro movie asi yengmada bor chudaba nungaiba movie amadi oibani.